1971 की इंडो-पाकिस्तान वार की मतमदा पाकिस्तान एयर फोर्स ना गुजरात की इंडियन एयर फोर्स की भुज एयर स्ट्रिप ता अटैक चथरखिबगी थौदोक अमदी माधवपुर की खुंगंगी नुपीसिंगना लौखिब थौदांगी मतंगदा बेस तौबा बॉलीवुड मूवी भुज द प्राइड ऑफ इंडिया की असेंगबा वारी पुजरकली। ngasi Manipur Exploring Knowledge YouTube channel na pujarakli 1971 gi Indo-Pakistan War gi Asengba Wari 1971 gi November gi tang 12 dagi horaga December gi tang 13 fauba India amadi Pakistan ani gi marakta ahum suba lan thengnakhi lanpham asi Bangladesh Liberation War haina su khangnai India amadi Pakistan ani gi marakta 1947 amadi 1965 ta lanpham ani thengnakhre lanpham ani mak Jammu amasung Kashmir gi maramda thengnakhiba lanpham ni adubu 1971 gi lanpham asidi mamang gi thodok singda tonganba thodok amani East Pakistan hojingna Bangladesh haina khangnaraba laibak asina 1970 da Pakistan da masana masabu lengak ngakchanaba autonomy gi matangda demand khara tawkhi adubu Pakistan demand sing adubu thawoidaba matau urakpadagi Bangladesh ta Pakistan dagi tokhai taduna maning makha tamba leibak ama oinabagi damak ihau horakhi 1971 gi March thada Pakistan gi armed forces singna ihau adubu namthanaba thorang kaya lakhalakhi adubu Bangladesh ki lanmi amadi police singna ihau adubu saugalakhi 1971 gi May thada Pakistan force sing punsinduna Bangladesh mafam ayamba makhoi gi makha da thamkhi ihau asida Bangladesh ki misam lising kaya amadi Pakistan army gi khutta sikhi ihau adugi luchingba amadi Bangladeshi refugee crore henmana Bangladesh ki yumthangnaba India gi state West Bengal da lanjenaраktuna changjafam lawkhi 1971 gi sahi tangkhai chalakpa matamda Bangladesh ta thokliba irang adugi mapung phaba solution leitringai matam aduda India gi leader singna maning mangkha tamba Bangladesh ama semada mateng pangnabagi damak thorang kaya laukhatkhi thorang adugi manung channa 1971 gi August thada India amadi Soviet Union ani gi marakta sahi kunmathoi gi oiba shanti gi oiba sahi Treaty of Peace Friendship amadi Cooperation taunakhi Treaty adugi manung channa leibak ani asigi marakta tongan ba leibak singdagi national security da akaiba pirakpa matamda mateng pangnaba haina su yanakhi Tanja asida Indiana Bangladesh ki ho adubu luchingliba kangbu mukti bahini ki kangbu bu sangrafam piduna thorang kaya tawkhi nongpok thangwa sarukta chathariba India gi activity sing thingba ngamdabadagi 1971 gi December tang 3 da Pakistan na India gi nongchuk thangba sarukta leiba airfield 13 da attack chatharakhi ba attack sing asigi maming Operation Genghis Khan kaukhi attack chatharakhiba airbase singdi Amritsar, Ambala, Agra, Awantipur, Bikaner, Halwara, Jodhpur, Jaisalmer, Pathankot, Bhuj, Srinagar amadi Uttarlai hariba mafam sing asidani attack sing asina India da ka hena akaiba pibudi ngamkhide thangnaba numita Indian Air Force na khut handuna yamna thuna Pakistan air attack adu namthakhi Chatharakhiba attack sing asigi manungda Gujarat ki Bhuj air base ta chathakiba attack yamna singthaningai oiba thodok ama oikhi 1971 gi December ki tang 9 gi ahingda Pakistan Air Force na Indian Air Force ki air base Bhuj ta attack chatharakhi bom 13 hena thadarakhi air base strip kai khibana maram oiraga Indian Air Force ki plane paikhatpada apanba oikhi athuba matamda air base strip kaibadu semjannaba Indian Air Force na BSF ki mateng lawkhi adubu BSF jawan masing yamdabana maram oiraga semjanbada awaba oikhi maram aduna Indian Air Force ki officer wing commander squadron leader Vijay Karnik na air base adugi anakpada leiba khungang Madhapur da chatuna khungang adugi miyoi singda air base adu semjanbada mateng pangbinaba haijakhi haijaba adu yabiraduna Madhapur gi praja singna airbase adu semjanbada mateng panglakpa aduda nupi chahum henmana akoibada leiriba fibamga mananaba asangma masugi sari setuna ahing nungthil naidana airbase adu semjanbada mateng pangkhi karigumba yengnaban attack chatharakpagi chingnaba leiba matamda alarm khongduna yamlaba miyam adu narak mangthongda lothalli
पुंग हुमदानिथोय चंगना mayam punna honabadagi airbase adu semjanba loiduna marini suba numitagi aircraft plane paikhatpa yahanki airbase semjanbada saruk yakhiba thongna pharabi nupi chahum aduda dedicate toba war memorial birangana samarak Gujarat ki Madhapur khungangda saduna 2018 da miyamda sinakhi nakal amaromdana nongpok sangba sarukta hana chatharamba langi tactic sing hongdoktuna anouba lalong kaya hongki anouba lalong asi yamna thuba air force na mating pangduna kangphal gi lanmi division mapan na yamna thuna Bangladesh ki konung Dhaka da changsinki baduda Lieutenant General Sagat Singh na lusingki India gi lanmi sing aduna Pakistan force singda attack chathaki Indian force na athuba matamda Pakistan gi air contingent sing thugaiduna Dhaka airfield khudum chansinduna Dhaka airfield mathau tauba lephanki tanja asida Indian Navy nasu East Pakistan haibadi Bangladesh mahungfana blockade tausinduna thamki asumna Bangladesh ki konung Dhaka 1971 gi December gi tang 13 ta India amadi Mukti Bahini gi apunba force na khudum chanki loinana yamna atenba matamda lan nongpok thangba maikaida lan loisinki amaromdana India gi nongkluk thangba maikai India ga Pakistan ga lonaba boundary gi saruk Jammu Kashmir ki ceasefire line dagi hauraga Gujarat ki run of goods fauba saruk mari thokna khaidokhi 1971 gi December ki tang ahum gi nungthil gi matamda Pakistan army na Kashmir amadi Punjab ta operation chathaki masida natana Rajasthan da su operation chathaba haurakhi Kashmir da chathariba operation asi maru oina Pans amadi Cham hariba mafam asida chathaki Cham hariba mafam asida Pakistan ki army singna India ki force singna leidiba mafam adudagi handok hannaba honabada maikai anida akanba lan soknakhi atopa Kashmir ki ceasefire line paring da leiba saruk khara dadi India ki lanmi singna khudong chaba khara phangki India ki lanmi singna Selkot Sakargarh ki saruk amadi Cham gi kha thangba amadi nongpok thangba sarukta counter attack chathaki mafam sing asida Pakistan ki tank regiments ani India ki first armor corps ani gi marakta akanba lan soknakhi Pakistan ki regiment na US na saba Patton tank sisinakhi loinana India na British Centurion tank sisinaduna lan soknakhi masigi lanfam asida khwaidigi chawba tank ki lan oikhi loinana maikai animakta asok apan kaya yaukhi lan tawraba matung pung kharagi matungda Indian missile board group na Karachi da Operation Trident kauba ama chathanaba order tawkhi masida natana Osa class missile board ahum yawba tank force Kamorta class anti-submarine patrol vessel anina escort tawduna Gujarat ki Okha dagi Karachi tamna changsinki 1971 gi December tang mari gi nungdang pung mapan makhai taba matamda task force adu Karachi gi kha nungchup thangba maikai gi 70 nautical miles lapa mafamda yausinki mafam adu dagi task force aduna Pakistan naval ship singna patrolling chatpagi khudam phangki India gi task force aduna sathiraba missile kaya kapki Pakistan ki PNS Khyber destroyer amadi PNS Muhafiz minesweeper India ki missile na thugaiduna ising manungda lukthaki masigi mathakta Pakistan ki destroyer Shahjahan su kai atoi thoki Karachi ki full storage tank su mai hongna chakhi yamna amang ata thoki India ki naval task group na chathakhiba operation Trident India ki jahaz singda achok apan amata yaudana mai pakna halakhi 1971 gi lanfam asida operation Trident chathaduna ahanbo oina jahaz tagi missile kapkhi operation Trident mai pakhiba asina inot piduna Indian Navy na anouba operation Python kauba ama plan tawkhi Indian Navy gi achouba jahaz sing lanfam asida makhata na adum saruk yarakpa asina Pakistan Naval Authority da achouba operation kaya chatharakpa yabagi ingit ama mapung phana phangki maram asina Pakistan Air Force na makhoi gi su ngathok chanaba thabak laukhatkhi loinana Pakistan gi jahaz singna Indian Navy thaurang aremba tanaba lalon itik tawba singi jahaz haduna changsilakhi adubu section thaurang ngakthoknaba fana hotnarabasu 1971 gi December gi tang nipan amadi mapan gi nungdangda Operation Python launch tawkhi nungdangi matam oibagi weather gi khudongchadaba marakta missile board Binas amadi jahaz ani yawba task group aduna mapung phana attack chathaki INS Binas na Karachi coast tamna changchinduna missile mari kapsanki ahanba kapsankhiba missile aduna Kemari oil farm gi thau tanki thugaikhi
अतोप मिसाइल अहुम अदुना लालोन इटिक तौबसिंगी टैंकी हरमटोन गल्फ स्टार अमदी पाकिस्तानी नेवी की टैंकी डका थुगाइखी मसीना मरम ओइरगा कराची की थाव की दरकार लेब सरुक की चादा यांखै हेना अमांग अता थोखी ऑपरेशन पाइथोन सु इंडिया की ओइना अचौब माइपाक अमा ओइखी थोखिब 1971 की लानफम असिदा नोंगचुप थंग माइकैदा इंडिया की ओइना कंफाल की लानमिसिंग का हेना सिजनखिदे अदुबु इंडियन एयरफोर्स की ओइनदी थौना फना लानथिंगदुना यामना मरुओइब थौदांग लौखी निमित 13 नि चुपना चथखिबा लानफम असिदा इंडियन फोर्स वेस्टर्न कमांडना मी लिसिंग मरी हेनबदा लंदाखी पाकिस्तान एयरफोर्स नसु इंडिया दसु अटैक खरदी चथरखी का हेना चाउना अटैक चथरकपा खुद हलकपा ngमखिदबना मरम ओइरगा पाकिस्तान एयरफोर्स ना लानफम असिदगी हंदोखी पाकिस्तान फोर्स की चीफ जनरल अमीर अब्दुल्ला खान नियाजीना लानमी लिसिंग मौद्रा हुमदोइगा लोइनना इंडियन आर्मी अमदी बांग्लादेश की मुक्ति बाहिनी की अपुनब फोर्स ता सरेंडर तौखी सरेंडर तौरखिब नुमित दिसंबर की तांग 13 इंडियाना लान माइ पाकले हाइना लाउथोखी नुमित असिबु सही खुदिंगी इंडियाना विजय दिवस हाइना पालन तौरी इंडियाना माइ पाकपद नतना बांग्लादेश की अनौब पंदुक अमा हौखी 1971 की दिसंबर की तांग 13 असी बांग्लादेशना पाकिस्तानदगी निंखा तंबा नुमित ओइखी नुमित असिबु बांग्लादेशना विजय दिवस हाइना पालन तौरी लानफम असिदा इंडिया अमदी पाकिस्तान की अपुनब लानमी लिसिंग अहुंगा चनिपान हेना सिखी लान लोरकपा मतमदा इंडियादा पाकिस्तान की लानमी लिसिंग मरफु 18 बंदी ओइना लैखी था निपान की मतुंगदा 1972 की अगस्त थादा इंडिया अमदी पाकिस्तान अनीना सिमला एग्रीमेंट सही तौनखी एग्रीमेंट असिगी मतुंग इन्ना बंदी ओइना लरिबा पाकिस्तान की लानमी सिंह थादोकपदा इंडियाना अयाबा पीखी